VVG Ramji gi Ahanba Installment Oina State Singi Lupa Crore Kunmanga Lag Chanipanga Humfu Humdoi Kaithakhre Union Rural Development Minister Sivaraj Singhana Chauhalna VVG Ramji gi Implement Singbu Video Conference ke Khutangda State amadi Union Territory Singi Rural Development Minister Singba Yengsing Kibaga Loinana VVG Ramji gi Ahanba Installment Oina State Singi Damak Lupa Crore Kunmanga Lag Nipan Subna Lising Humfu Humde Kaithakhre Yengsing Mifam Aduda Sivaraj Chauhalna Haitha Asigi Amadagi Leibak Asigi Mafam Kudimakta Ayet Apan Yaudana VVG Ramji Scheme Satnaba Hongnakre MV Narenganda BVG Ramji da onbada ayet apan amata laikidabagi thagat ningaini laingangna VVG Ramji gi khuthangda miyo kaya da thabak pinaba matam chana khusuman phanghanduna khudong chahanaba amasung rural area da chawkhatpa puraknaba hotnagani haiki scheme asigi damak PM Modi bu thagat laduna Sivaraj Chauhalna makhatana hai VVG Ram Haudokraba matung July gi Ahanba chayol asida gram panchayat kayada scheme asigi Thabak paikhatpa haunakre amasung miyoy kayada thabak piba ngamkre RVI gi account sing amasung atopa formality sing panduna lairiba state sing na athubada mathau taba thabak thoram sing loshinduna scheme asi chalaibada ayet apan laihandana ba honasi haiki mahana makha taraduna VVG Ramji gi makhada miyam gi khusuman Changsata chada tararom hengatle scheme asigi makhada state khudimakta nomagi khusuman lupa chahumdagi tana piraroi khonthang asina rural area da lairiba sinmi singna income hengalagani amasung social security hena mapanga kangkhat hannaba ngamlagani Ahanba Installment Oina State singi damakta lupa crore kunmanga Sumna Chanipanga Humfu Humdoi Kaitharibasi State Singda Mathong Taba Fund Sing Leihanduna Miyamgi Khusuman Thabak Suba Loiraba Matong Numit 15 gi manungda pithokpa ngamhannabani State Laingak Singnasu matam chana Miyamgi Khusuman pigani thazai haiki